ngashidagi amuk rimsta OPD hangduna punna mioi chamri ga kuntha truk yengba ngamkhre aduga hairiba OPD hangbagi mawng ase social distancing yamna ningthina ngaktuna amadi hospital gi makeri gi tuan ba thorang tuan ba session thorang kyam lokhotuna hairiba OPD si lain ki hoji miyamna obiri ba si khogi hospital si hek sang paga leiriba khogi hand washing point khud hamna mafam mari tuan ba leiri hairiba khud hamna ba mari asigi mathakta khogi alcohol based oiba hand sanitizer su piri aduga napkin su khutei thokna ba habadi khut hamba lorba matungna khutei thokna ba napkin su hospital market dagi piri aduga hiram masigi matangda rims ki medical superintendent ga impact news ka akana wari sabagi pawda madu miyam da pijari appointment si akoina pigiba akoina reserve toba masing dudi yaudraga so akoigi praja singna khangdabadi oibani hena lauraga 436 akoina target tobadi lising mu lagadra haibagi preparation tobani social distancing fajana toba ngamgi makoi si lakpa matam sida khut hamnaba point water point mari ka khille mari sida fajana khut hamdo hali taitho hali amsung hand sanitizer alcoholic based hand sanitizer makoi da khut sa hamdo la matung sida magi phambam da adum makoi phamale surgery ki group surgery medicine ki group skin ki group angang ki group ENT gi sarugi mai khaido alaga mai mafamda phamale rims ki medical superintendent Professor C.S. Arun Kumar na fungdorpagi matungina laying liba doctor sing nursing khogi tungan ba section thorang kyama lauba mask uppa amadi tungan ba gear kyam sijina ba adugi shumathakta khogi rims na masana saja ba habitare khogi face shield habitare yamna low cost sajabani masi sijinaraga hairiba covid-19 gi nunang liba marak asida section thorang lokhot pa yaba sing lokhotuna OPD yengbi thabak ase makhata na chathari aduga nakal amaromda rims na pikiba number ahum haibadi OPD yengba lakadaba miyamna mangjongna appointment logodaba mobile phone number ahum asi ayama matamda busy da leiba amani chataba su yawba maramna miyamna kudongsadaba mayoknari haibagi paw kya su lakli akoi Dr. Singhi face shield degi ko 3-layer mask de mafung kharadana N95 the gown gloves mayam se ufalli aduga gathering to matam sida akoi gi patient mari manga amukta changan ba patient party amage patient party amade helandaba pano se koi ngana tawe negi mask upandagadi rims campus mungda changan daba haibisi maga koi enforce tawe thermal scanner camera scanner tawe aduga magi temperature body temperature koi record tawe whereas yamna serious over patient casualty da oiragadi casualty da thajili hayeng di suti oire aduga hangsit irai appointment chi mobile number 7085406468 sina hanba number ni 6033849437 ahum super mobile number 6033855708 hairiba mobile ahum si pung baru dagina ahum bawa open taro laigani appointment hala lauraga yembiu haiba ge number ahum pijare phone number ado hairiba phone number singje ahum number 1 gidi adu makchali adu anytime busy haire aduga ani amadi sungchat chatabe engage oina adum phange hairiba phone number ani sida phangdramina anabaji matau karamna layeng gadage patient singje haidi yam wanaraba tanja sidaida matau karamna doctor ga consult orga unarga anabaji layeng phadoino sini piriba phone number ahum ase chatabadagi miyamna thingnariba khudong charaba sing ase ekoina rims ki authority ga wari saba matamda mokoina phongorpagi matungina anouba number ani haibadi hojik miyamna busy leriba amadi phone chatriba si maruina maikai kya dagi phone toksinnarakpa maramna madu khudong charaba du mayong nabu oigani haibani aduga masi kokna bagi damakta kharada oreba su safana bagi damakta atopa number ani amaga hapchanduna makhata na hairiba OPD yengba lakpagi appointment ase phone da domok loduna hena miyam da khudong sanaba honagani haibi wafam su thamlakle
तोान चेक्सिंग थौरांग लोनना रिम्स ओपीडी हांग हौख्रे मखातना चेक्सिंग थौरांग चतुना लाइब लाइबू लाइंगलीबू हॉस्पिटल अनाब क्या लाफम करीगुब कोविड-19 केस हेक मरक्सीद थूना संदोप थूगदरीब येंगा हेन चेक्सिंग थौरांग लौटना अखोई पुनमकना लाइना संदोक्तनबगी होनाबदु तंगाइफदरे पर्सन एल का बिगलोना पामजरीब खितमेयम प्रेमचंद इम्पैक्ट न्यूज़ इम्फाल।